Bishnupur district ke manung chanba Nambol Sava Lekai Tidim Lambi Thoudona Lakpa 33 Assam Rifles ki konboda ngarang numidang pung taruk lom tabada sakhangdaba miyoisingna nomai kapsin dona landaba misi mina thokiba thoudok yaningde matungda mirakta nomai kapsin bigani haina fongdokhre kapsin biganu haina fongdokhre Nambol Sava Lekai da Miyamna ngasi wakat fongdokhre wakat mifam aduda mirakta nomai kapa yaningde. We condemn the attack on Assam Rifles. We condemn the attack on public place haina thaba play card kya su sisinnabaga loinana kholau kya su lauki wakat mifam chatharaba matungda saruk yakiba singna Nambol Sava Lekai digi Nambol Kaithel fauba wakat khongchat amasu chatuna mamai lereklaga hanagi haufamda lamthungfam oiki. Nambol Sava Lekai apun mamaira paibigi President El Sarojini na fongdokhibada Nambol Sava Lekai asi lekdal leinana yamba lambi gi nak yeta mafam mari thokna khundaba lamdamni mafam sida miyam tinba mirak asida mi kungba matamda thokhaningdaba thoudok thokhalliba matungda tawbiganu karigumba tawgi hairagasu matungdadi mi hangba mafamda tawbiyu mirakta tawraga aki akhang pokhanba tawbiganu haiki.